Maitei Kuki ki Erang yauna lamdam sathokliba thodok wathok sing asi agenda amagi makhada mapangal kanba senjau thadaba khunai amasung lengak longi saktam masak honghanba ngamba deep state ki Khut Yaowee haiba miyam khangminasi haina socio political commentator Chongtham Bijoy na maral sirakli ngasi lamfelda leiba Bijoy gi yumda pangthokpa paugi mifam amada mahakna makha taraduna deep state asida yauriba Malemgi maming lairaba power amadi senjau paiba singna mafam kayada funding tawduna lam laiba makoiga manaba miyoi sing chawkhatnaba hotnabagi thawong chathaduna lakli Manipur da democratic election tawduna lengak fana semlabasu ngasi fawbada India na chupli paiduna sanaraga lakli asumna Manipur da thokliba chahi ani helaba Erang asida regional natraga local political party amagi ahangba mensinaba honarakpagi Sida Christian state ama onthokranaba deep state ki Khut changlaba Silong degi political party amana amuk chukli painina bokotnariba asi meyambu karamba maikeida pugadawribano haibasi wahang amuk oiri haiki Manipur asi India da potchaigi mamal amadi thabak fangdabagi chang khwaidigi wangba amadi per capita income khwaidigi nemba lamdam ama oiri haiki ngasi oiriba lamdam asigi fibam asida miyamna isa gi tungi Laibok semjabagi matam yauri haina mahakna makatana fongduki. Akhoi samaj amada democratic norm je chanarakanda samaj gi apunba pangan je khwaidigi kangadamne prithvi lebak singji bio democracy chapna mapangan kanmane dictatorship natraga ningthau panban mapangan kandabane ba si changing time ne ara Manipur dang asu budo power pariba political party singje masagi party gi president election amukta tawdri local level da mandal gi district gi adugi adagin election taw malhangani ba president khalamdai country asomdagi laga nang hena thilambane admai to na hojigi Silong da quarter of political party gi so adugi mong chatharina masigi culture je akoina fight to gabi ade kari marang da aina somda nang president oiro ne khalamagadi ma je matam chopuda ngonda laban tolane ba aina khalamanina aina sindokosung nam aduga lamjigi interest ki against the asomna taw haibado tawra no haibang amoy adana Manipur operate tawriba political party kudimak fully democratic ohenji hena samana madu oido party do ado kona reject tawse